ꯄꯥꯛꯇꯛꯅꯅ ꯁꯤꯟꯅꯔꯒ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯨꯕ KMWOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯂꯨꯞꯇ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯗꯤꯐꯦꯃꯦꯁꯟ ꯁꯨꯠ ꯇꯧꯔꯒꯅꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯂꯣꯡ ꯒꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MK ꯅꯁꯤꯔ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 24ꯗ ꯄꯥꯡꯊꯣꯛꯄ ꯁꯦꯃꯦꯁꯇꯔ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯨꯋꯥꯡꯁꯪꯕꯝꯗ ꯂꯩꯕ ꯁ꯭ꯔꯤꯚꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯥꯕ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤ꯫ ꯁꯦꯟꯇꯔ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯀ꯭ꯋꯦꯁꯟ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕ ꯄꯦꯄꯔ ꯀꯌꯥꯃꯔꯨꯝ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯁꯥꯕ ꯇꯦꯝꯄꯔꯔꯤ ꯇꯣꯏꯂꯦꯠꯇꯒꯤ ꯌꯥꯜꯂꯝꯕ ꯃꯥꯏꯀ꯭ꯔꯣ ꯄꯦꯄꯔ ꯀꯌꯥꯃꯨꯛ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯂꯝꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯂꯩꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯗꯨꯒꯤ OCꯗ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯍꯟꯗꯅ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯁꯨ ꯈꯪꯍꯟꯈꯤ꯫ KMWOꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯈꯛꯇꯃꯛ ꯇꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯅ ꯄꯥꯛꯇꯛꯅꯅ ꯅꯣꯠ ꯁꯤꯜꯂꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯛꯇꯛꯅꯅ ꯅꯣꯠ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯒ ꯁꯤꯟꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯥꯎꯟꯁꯤꯜꯅ ꯄꯤꯕ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠ ꯑꯃꯗꯤ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯒꯤ OC ꯃꯁꯥꯅ ꯃꯥꯏꯛꯀꯤ ꯈꯨꯠꯊꯥꯡꯗ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯤꯡꯗ ꯂꯥꯎꯈꯤꯕꯒꯤ ꯑꯣꯗꯤꯑꯣ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤꯡꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ OCꯒ CCTV ꯀꯦꯃꯦꯔꯥꯗ ꯌꯦꯡꯃꯤꯟꯅꯕ ꯃꯇꯝꯗ ꯀꯥ ꯑꯅꯤꯗ CCTV ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯌꯥꯕ ꯀꯥꯁꯤꯡꯗ ꯁꯨꯞꯅꯒꯤ ꯀꯥ ꯑꯃꯈꯛꯇ ꯁꯥꯟꯇꯤ ꯂꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯆꯠꯊꯔꯤꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ꯫ KMWO ꯃꯅꯤꯄꯨꯔꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯁ꯭ꯀꯨꯜꯗ ꯑꯇꯝꯅꯅ ꯌꯦꯡꯁꯤꯟꯕ ꯂꯩꯇꯦ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯑꯅꯟꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯀꯥꯗꯃꯤ, ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ, ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯑꯦꯛꯖꯥꯝ ꯊꯥꯍꯧꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯂꯨꯞ ꯑꯁꯤꯅ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄꯒꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇ ꯏꯕꯣꯇꯣꯟ ꯁꯅꯥ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯂꯝꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯔꯥꯝꯂꯥꯜ ꯄꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯟꯇꯔꯁꯤꯡꯗ ꯌꯦꯡꯁꯤꯟꯈꯤ꯫ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯝꯕꯁꯤꯡꯕꯨ KMWOꯅ ꯂꯥꯟꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯦ꯫ KMWOꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩ꯫ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯁ꯭ꯀꯨꯜꯅ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯂꯛꯈꯤꯕ ꯑꯃꯗꯤ KMWOꯗ ꯁꯤꯔꯛꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯟꯗꯣꯛꯄꯅ ꯐꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯗ ꯁ꯭ꯀꯨꯜꯅ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯂꯨꯞ ꯑꯁꯤꯒ ꯆꯠꯃꯤꯟꯅꯕ ꯋꯥꯈꯜ ꯃꯥꯟꯅꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯦꯡꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MK ꯅꯁꯤꯔꯅ ꯊꯝꯂꯛꯈꯤ꯫ ꯁ꯭ꯔꯤꯕꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯂꯨꯋꯥꯡꯁꯪꯕꯝꯗ ꯑꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯗ ꯀꯦꯃꯤꯁꯇ꯭ꯔꯤ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ OC ꯑꯁꯤꯒꯤ ꯀꯥꯗ CC ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ CC ꯀꯦꯃꯦꯔꯥ ꯈꯨꯠꯊꯥꯡ ꯑꯗꯨꯗ ꯑꯦꯛꯖꯥꯝ OC ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯤꯕ ꯃꯦꯗꯥꯝ ꯑꯁꯤꯅ CC ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯛꯄ ꯃꯇꯝꯗ ꯔꯨꯝ ꯅꯝꯕꯔ 4, ꯔꯨꯝ ꯅꯝꯕꯔ 1 ꯂꯣꯏꯅꯃꯛ ꯌꯥꯔꯝꯈꯤ꯫ 2 ꯑꯃꯗꯤ 3 ꯍꯥꯏꯕꯗꯤ ꯔꯨꯝ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯤ CC ꯀꯦꯃꯦꯔꯥ ꯗꯤ ꯌꯥꯗ꯭ꯔꯦ, ꯑꯃꯃꯛꯅ ꯌꯥꯏ ꯍꯥꯏꯅ ꯃꯨꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯎꯕ ꯉꯝꯈꯤ꯫ CC ꯀꯦꯃꯦꯔꯥꯒꯤ ꯈꯨꯠꯊꯥꯡꯗ ꯎꯕꯗ ꯌꯥꯝꯅ ꯃꯨꯠꯅ ꯔꯨꯝ ꯑꯃꯈꯛ ꯅꯠꯇꯅ ꯆꯟꯅꯩꯅꯅ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯃꯥꯏꯀ꯭ꯔꯣ ꯀꯌꯥ ꯌꯨꯁ ꯇꯧꯕ ꯑꯗꯨ ꯎꯕ ꯉꯝꯃꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯃꯍꯩꯔꯣꯏ ꯈꯔ ꯌꯥꯝꯅ ꯇꯣꯏꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯒꯦꯠ ꯍꯦꯛ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯐꯛꯂꯣꯡꯅ ꯈꯥꯖꯤꯟꯕ ꯌꯨꯔꯤꯟ ꯇꯧꯐꯝꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯈꯛ ꯎꯕꯗꯒꯤ ꯃꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯍꯩꯔꯣꯏ ꯅꯨꯄꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯎꯔꯛꯄꯗꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤꯗ ꯏꯁꯤꯡ ꯐꯥꯎꯕ ꯆꯣꯠꯂꯝꯗꯅ ꯆꯨꯝꯅꯒꯤ ꯃꯥꯏꯀ꯭ꯔꯣ ꯄꯦꯄꯔꯅ ꯋꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯅ ꯑꯦꯛꯖꯥꯝ OCꯗ ꯑꯀꯟꯕ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯄꯤꯕꯤꯅꯅꯕ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯂꯨꯞ ꯑꯁꯤꯅ ꯄ꯭ꯔꯦꯁ ꯃꯤꯠꯀꯤ ꯈꯨꯠꯊꯥꯡꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯟꯅꯕ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯂꯣꯟ ꯐꯣꯡꯗꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯔꯤꯕꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤꯗꯒꯤ ꯑꯦꯛꯖꯥꯝ OCꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯃ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯄꯜꯂꯤꯕꯗꯨꯁꯨ ꯌꯥꯝꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯒꯁꯨ
ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯈꯜꯂꯒ ꯂꯨꯞ ꯑꯁꯤꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯝꯅꯃꯛ ꯂꯩꯕ ꯇꯥꯔꯒꯁꯨ ꯄꯨꯊꯣꯛꯇꯅ ꯌꯥꯝꯅ ꯁꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯥꯃꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯣꯠ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯛꯇꯃꯛ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯗ ꯇꯥꯔꯝꯃꯤ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯉꯔꯥꯡ ꯃꯦꯗꯤꯌꯥ ꯈꯔꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯨꯞ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯁꯥꯏꯠꯇꯒꯤ ꯃꯍꯩꯔꯣꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯔꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ ꯍꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯗꯨꯗ ꯃꯣꯠꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯖꯤꯠ ꯁꯥꯍ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ 9-10 ꯃꯅꯨꯡꯗ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯖꯤꯠ ꯁꯥꯍ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯅ ꯊꯣꯛꯂꯛꯏꯕ ꯑꯁꯤꯁꯨ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯕꯨ ꯑꯐꯕ ꯊꯕꯛ ꯑꯃꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯇ ꯑꯇꯝꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯅꯣꯠ ꯇꯧꯏ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯂꯣꯏꯅꯅ ꯁꯦꯟꯇꯔꯗꯨꯗ ꯇꯥꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯛ ꯑꯦꯖꯤꯇꯦꯁꯟ ꯃꯈꯜ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ KMWO ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯨꯞꯁꯤꯡ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯅꯕ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯑꯃ ꯈꯪꯍꯟꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯛꯖꯥꯝꯒꯤ ꯑꯁꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔ ꯀꯌꯥ KMWOꯅ ꯌꯦꯡꯁꯤꯟꯈꯤ ꯑꯍꯥꯟꯕ ꯁꯕꯖꯦꯛꯇ ꯑꯅꯟꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯀꯥꯗꯃꯤ ꯏꯝꯐꯥꯜ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏꯊꯣꯏꯕꯤ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯇꯧꯔꯝꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯂꯨꯞ ꯑꯁꯤꯅ ꯋꯦꯜ ꯀꯟꯗꯛ ꯃꯈꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯈꯤ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯂꯧꯕ ꯑꯦꯛꯖꯥꯝꯗꯅ KMWꯅ ꯏꯕꯣꯇꯣꯟꯁꯅ ꯒꯥꯔꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯇꯥꯈꯤ ꯂꯝꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯂꯝꯂꯣꯡ ꯔꯥꯝꯂꯥꯟꯄꯥꯎ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯈꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯑꯩ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯂꯥꯟꯅ ꯇꯧꯔꯝꯗꯕ ꯑꯃꯕꯨ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯅ ꯄ꯭ꯔꯃꯥꯟ ꯄ꯭ꯔꯨꯐ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ KMWꯒꯤ ꯊꯧꯃꯤ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯔꯥꯟ ꯁꯤꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯕ ꯂꯨꯞ ꯑꯁꯤꯅ ꯇꯧꯕ ꯂꯩꯇꯦ ꯂꯨꯞ ꯑꯁꯤꯗꯤ ꯆꯨꯝꯅꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕꯖꯔꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯀꯂꯝꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯏꯁꯨ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕ ꯂꯨꯞ ꯑꯃꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯊꯕꯛ ꯊꯧꯔꯝ ꯑꯐꯕ ꯃꯍꯩꯔꯣꯏꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁꯇ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯞꯇꯨꯅ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯣꯡꯊꯥꯡ ꯆꯪꯁꯤꯜꯂꯤꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯖꯀꯤ ꯁꯥꯏꯠꯇꯒꯤ ꯊꯝꯂꯛꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯛꯖꯥꯝ OC ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯀꯥꯎꯟꯁꯤꯜꯅ ꯄꯤꯕ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠꯇꯒꯤ ꯂꯨꯞ ꯑꯁꯤꯅ ꯃꯥꯏꯀ꯭ꯔꯣ ꯀꯌꯥꯃꯔꯣꯝ ꯐꯒꯠꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯅ ꯄꯤꯕ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠꯇꯒꯤ ꯈꯪꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯛꯇꯛꯅꯅ ꯃꯥꯁ ꯀꯣꯄꯤ ꯇꯧꯏ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔో ꯄꯦꯄꯔ ꯃꯌꯥꯝ ꯑꯃ ꯐꯒꯠꯂꯛꯈꯤ ꯍꯥꯏꯕꯁꯤ CC ꯀꯦꯃꯦꯔꯥ ꯑꯗꯨꯗꯒꯤ CC ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇꯒꯤ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯔ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯛ ꯑꯆꯨꯝꯕ ꯑꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯤꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ KMWO ꯃꯅꯤꯄꯨꯔꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ KMWO ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯕꯃꯤꯠ ꯑꯣꯟ ꯔꯦꯀꯣꯔꯠꯇ ꯂꯩꯈ꯭ꯔꯕ ꯀꯥꯎꯟꯁꯤꯜꯗ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯗ ꯃꯀꯨꯞ ꯇꯥꯅ ꯏꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯁ ꯀꯣꯄꯤ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯇꯧꯏ ꯇꯧꯗꯦ ꯑꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯁꯤꯡ ꯐꯒꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯄꯨꯝꯅꯃꯛ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ CCTMI ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ OC ꯃꯁꯥꯃꯛꯅ ꯃꯥꯏꯄꯤ ꯈꯨꯊꯥꯡꯗ ꯄꯥꯛꯇꯛꯅꯅ ꯁꯤꯟꯅꯔꯦ
ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯟꯚꯤꯖꯤꯂꯦꯇꯔꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯃꯥꯏꯞꯀꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅꯃꯛ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯑꯃꯗꯤ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯌꯦꯡꯕꯤꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯈꯪꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯆꯨꯝꯕ education ꯁꯦꯛꯇꯔꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯨꯝꯕ ꯇꯧꯔꯤꯉꯩꯕꯁꯤꯡꯅꯁꯨ ꯂꯨꯞ ꯑꯁꯤꯒꯤ inspection report ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯇꯥꯔꯤꯛ 24 ꯀꯦꯃꯤꯁꯇ꯭ꯔꯤ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯗꯒꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯂꯨꯞ ꯑꯁꯤꯅ ꯊꯥꯖꯩ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯪꯂꯩꯄꯥꯛ ꯏꯔꯩꯆꯥ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯨꯞ ꯑꯁꯤꯅ ꯍꯟꯕ ꯂꯩꯇꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯦꯞꯈꯤꯒꯅꯤ ꯑꯃꯗꯤ ꯃꯁꯤꯗ ꯂꯨꯞ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯤꯕ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯍꯛꯊꯦꯡꯅꯅ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ